Manipur thokliba irang asi emotion ta chatpa yarwai kupna khanaduna isu asi karino haiba nainaba changi lebaki oiba thabak amata tawramdana wangang bada khakta oina chawraga politics kauba yaroi haina Manipur ki Chief Minister Nongthoma Birena phongdokre wafam asi ngasi Imphal West District ki manung chanba Lilong Chajing Kangjaipungda RCC Gallery yawba football field biyamda khuchinaba ki thawramga mari leinana phongdokibani Khelo India ki makhada Manipur Development Society na work agency oiduna semgat sagat kiba football field miyamda sinabagi thoramaduna Sports Minister 𝗙𝗡𝗡𝗡 𝗔𝗠𝗔𝗏 Langthawal Assembly constituency ki MLA Karam Siam yauna tongan ba minister amadi MLA kyasu saru yaki thoramaduga mari leinana CM Biren hai Manipur da tangka kaya da tongan ba lan kya thokre lan khunimak magi matam laktuna solution puraktuna loisin kiba ngaktadi ngasi mak lamda masida thokliba irang asi thoklakani haiba khanglude masina miyoi kya gi thawai mangma amadi relief camp da leiba haibasi tasengna laibak thibani thokliba irang asi makha tana thoktana basu hotnaba yaba sing hotnari masida laibaki oiba thabak thoram sing amata tawramdana wangang bada khaktang chawbana yaroi nationalism leitaba miyoi singna politics tawrakan haiba thamki paisa du khare yama adun maduri paisa du tanaba kan matam khare ju sangre adu sina center de pir khare fast phase Hado kore, project second phase. Hado rakani madai pagi kendra segile hori ba awat pasundu loi nai maximum mai clear to hona bai chukshoi na hona jagi ana masimi ga thamjaram ga maro ina magi nate ko haidi se workers sindu na mangon da saw bodo saw ro nai soi thadaro ga hai mana workers sindu mangon sawni mana ngon taru kan ai se khangam de mari laina bani na ana hojiki lambi gi du so works minister se phammi complain ama akhoi gi kangu Spoi sengang di sauni, moi na paini ngai matam tu kitang phana laiba ki kitang tawira made koi ngasi waroi da bine so lai khar log khar kol ga sir baja ngang na se tawr pai da saga laiba ki machet am da tawram da bine laiba ki jati ki machet am da tawram anda putho hangone debate tong da hangone sa kangpopi gi valley gi lampi thopa ka nang kai saluge more gi small town committee gi ADCP ka nang kai saluge Tangzing motoka nang kai saluge MLR action is the I khoi dagi lamyon thokra kana khoini leiba yade na leiba MLR act gi matam de nang kai saluge no what jaw ngangi ba yamna saw na press ta media da khoi si akhoi ga ji moina di sa sa tumit tu ni ngang leiba ki di machat matam amakha to no puthoro na jati gi leiba ki ne ba ai no si pan ji ba issue sing du da lam lai ter de khoi legadro akhoi yon thokra ba lam khoi na mu leiba yade ba ek tu da leiram ba leibang ni madu semtok na ba honaram da ba moiduna Raja Sarga folks are hanging in I feel some of them. Moigidong ikai bi. Politics ay di nasigi mirol. Nungay na lain na safety wena. Tungi mirol safety wena secure wena li hona bataw kangbu du buni politician ay. Lambi thong sita koi sam natraso ay natraso any amasiyangani. President role so lambi siyam dayaroi sing bisat dayaroi. Politician ay koi di. Nasiya koi na siyamay boskin. Koi na diat pipi gilakan da. Lying bang am de na mamita ki mapita ba Manipur da praja le loise koi commitment nei gi adu lagi ni chief minister gi haksel gi tengba card ho dokri free da hoji pencil thanna de laugi pada ana ba arubom la kan da ingkhol banan thamam do thamam mong roi da hoji thami bane ha apa basu kidang khal le ba phatta basing ngak tang ngang moi mo apa basu kidang ningsing jai bini mayam do Chief Minister N. Birena ngasi akampat CEO Club Ground da lupa karor kunchang na saba mini sports complex amasu sangakre Department of Youth Affairs and Sports na sinduna pangthokiba thoramaduda Gas Minister 𝗙𝗡𝗡𝗡 Power Minister T.S. Biswajit Social Welfare Minister Aistingo Transport Minister Kasim Basum MLA Karam Siam K.S. Ibomcha Kongkham Robindro Khuraizam Loken T.S. Arun Kumar Sapang Kunjakesor T.S. Santi Amadi Muhammad Ачаб-Uddin ga loinana senior official kiana saru yaki thoramadu da saru yaki ba Chief Minister N. Birena phongdokibada state asida tangdu leita dabagi phibam ama lakpadagi miyam kaya awaba nangkhre adum oinamag state laingak nasu mayum makai thadokuna lanjena rakliba miyoising masa gi maram damda amuk
hanna khunda hannaba kanna honari mahakna hai matam amada sanaroi singna selgi awaba kaya mayok naramba adu ngasidi sanaroi singi scheme kaya ama puthokduna khara makhai di koklagadi loinana akampata sariba mini sports complex ta hockey stadium asigi boundary hall athubuda khanana hodharagani mahakna makha taraduna manipur asi kudongchada ba kaya tangka kaya da thengnaduna lakle adum oinamak miyamna amato oina lepa mathau tai amadi paliba lengak asenasu manipur gi ngamkhai kaihandana ba honagani hairi mini sports complex akampat seo club ground sigi hockey stadium eso trophy sanga bi thoron sida ko bisu te bani ko gi soram mi se potential laiba mafam duda maduga chana na thau torom da ba politically moigi opportunity launa na bo honaram bi pot mami taramba onai khoina sina ko khana ra matana lakpa noi khoina kadai da kari gi magi talent lay bising silage madu daida ekoi infrastructure samgat pa encouragement of busi toksi haida ekoi gi bisese ki kendra sida hockey gi siamna hena mai sasu lay international da tarama thoi olympian ani hum se koi thoi bo hoi ade even ekoi gi all india gi hockey gi president ga se ekoi gi kendra sida gi ayamba namagyanendra laidna simba recognition mayama internationally wasi khala kana aina bisase da hanai ground je khangda bani la bisase ko kunji songman rana ground ma pham lai brian ai thamol lai adumai targa tawki bane do wasi yam ngai de sumai le loishin laga praja da sinaba phangla dore nasi hockey gi ground sumi yam tangai phadana thuna loiraga thuna sanga si na phone gi bani